Yellow Furuba Kukising Marakta Choba Irang Matolak Piai Maibon Faumay Kukising Nttrabadi Hen Bathong Sing Amadi Aranba Wafam Kaya Chumba Sadu Nangang Sagliba Se Tuba the Nttrabadi Lamda Masegi Yellow Furuba Kukising Marakta Choba Irang Matolak Piai Haina Jaliarong United Committee Manipuri Maikay Jackson Wat Hungkray Hiramasiga Mari Lane Nangasi Namdulong the Pangtokiba Paugi me from Amada Jaliarong United Committee Manipuri President Maibon Faumay na Hai Ngarangkang Pupi District Manung Chanalaiba Konsa Kulgi Kunja Singna Yum Sana Balam tu Sengdopagi Tabak Chatharingai the Kulai Matik Chana Baiba Kuki Kangbu Ama from Adu the Laktuna I think Bapiba Galoina Konsa Kulgi Village Chief Ansan Abomay Amadi Village Chairman Di Adambu Tamtina from Bagitaudo Asi Kukising Kahen Bathongi Mitop na mapugi lam mulaga laiba haibase chumbanate aranba wafam kaya haijinuna Kukising na thengkhang kaya da chatharagli bakahen mathong asi makhata na chatharak patarabadi Yellow Furuba Kukising gi marakta choba irang ama tholak piyai Hiramasida Manipuri Governor amadi Chief Secretary na kulai paiduna lakliba sing adu kana kanano suda laiba kedro sing oiragana makhoina chathakiba thawong sing adu yade haiduna logi oiba chapchaba thabak lokhat piu madu Nttrabadi pamdaba thodok sing henna tholak piyai haina mahangna phongduki Mangna Makata na Hai Jaliarong United Committee na lamdam asida khunda minariba Yellow Furuba asi yamna nungsi chana na laiminaduna ingta palamdam ama ohenba pami asiguma tanja asida mito khura na kahenba thawong sing Makata na chatharakpada laingak na yengduna leirabadi yamna chawba thoaningdaba thodok thoaloi hainingai leiti haina mangna Makata ki thodok da chenaba sing logi oiba action lokhatkadabani RPIA Lamgi Wahauda Ngarangkang Pupi District ki Konsa Khulda Masing Yamlaba Kukising laklaga Konsa Khulgi Village Chief Amsan Avonmay Amadi Chairman Di Adam Tamthina Purambagi Thawong adu Pangdabagi Thawong ni Thawdo adu da chenaba sing logi oiba chapchaba action lokhatkadabani haina RPIA Manipurgi Maikaydagi taksilakli Kukising ki attack ta soktuna Rims Hospital laying chathariba singi phibam yengsinba chatpagi khongchat amada wafam asi RPIA Manipurgi State General Secretary BM Sharma na phongdokhibani Kongchet aduga mari lainana mahangna makhata na hai ngarang thokiba laibak thiba thawdo adu soikiba lankibadagi thokiba nate attempt to murder ni haibasi yamna mayek sengi ngarang thokiba thawdo asina ahanbasu nate mamangdasu asiguma thawdo asi kayara khana thokrabani Kukising na chatharaliba thawong asidi Yellow Furuba da kak tawduna irang thoannaba honnabani haina lawi Konsa Khulgi Village Chief Amson Abonmay amadi Chairman Di Madambu Tamthina Furakkiba thawong asi RPI Thawale Manipur na akan mamong da condemn tawi Thawdo adu da chenaba sing logi oiba chapchaba action lokhat piu haina mahangna makhata na phongdokhi Churachandpur amasung Tengnopal degi yungang kaya phagatpa ngamkhre ngarang numidang Churachandpur District ki manung chanba Rengkai Babel Hills Job Colony amadi Lighthouse Lane area singda police ki kangbu na thi humagi thabak chathaba matamda Indian made foreign liquor amadi local 1 liter chamanga gatara mari fagat pangamle fagalaba Indian made foreign liquor adudi rum 9 liter beer can chani gatara gani thoi amadi whiskey liter nifugama pani hairi Amarom da Imphal Mori lambi paringi Tengnopal police station gi manung chana Tengnopal naka check post lambi da lakpa gari sing check tobagi thabak chathaba matamda Indian made foreign liquor box manga fagat pangamle hairi yungang sing adu purakliba gari driver adugi mamingna MD Jamir Khan Kungahumdoi Kawi Tengnopal District ki More 1 number 4 dagini hairi UPPK Gilanmi ama KCPPWG Gilanmi ani fare Ngarang Kakching District ki Hianglam Police Station ki manung chana Hianglam Therapy sak area amadi Hianglam mayalikai da security force ki kangmuna sa operation chathaba matamda Manipur gi lalolup ama oiriba UPPK Gilanmi ama fare hairi Farba miwe asigi maming elangbam Rovin Chandra Singh Elias Kavi Nifugataru Kawi Hari Amarom da Bishnupur District ki Police Station ki Moirang Police Station ki manung chana Moirang Oksobung Lekai Sribon 4 area da thihumagi thabak chathabada Lalolup KCPPWG Gilanmi ama sufare Hari Farba miwe asigi maming Taurem Ranjit Elias Pandamba Nifugamapan Kawi Imphal Iskiluang Sangmam Matai Awang Lekai dagini Haujingna Moirang Oksomung Lekai da leibani makhata na police ki kangbuna Bishnupur District ki Bishnupur Police Station Manung chana Posangbam Tawpokpi amadi Ningthaukhong area singda thihumbagi thabak chathabada KCPPWG Gilanmi ama sufare hairi faraba miwe asigi maming Hemam Priyo Kumar Maite Elias Irikhomba kuntragani thoi kawi Moirang Pansang Lekai dagini haujingna Moirang College gate leibani hairi miwe asi Bishnupur amadi Nambol area da namduna Salthum khaibada chenabani haiba khangmangamle Mangondagi mobile handset ama phangmangamle Heroki mamang thangba Wawaching Mahadev khubam manakta leiba KCPPWG ki kem ama thugai duna khulai ke amarum fagat kre
Ngasi ayu pung 4 rom taba matamda Tecnopal District ki Machi Police Station ki manung channa Hairo Kalona ba mamang thangba Wabching Mahadev Kubam haina khangnaba mafam asida Manipuri gi lalhaulof ama oiriba KCPPWG gi camp ama combined force ki kangmuna thugaiduna khulai ke amarum fagat pangamle hairi pauche sina phangba paugi matung inadi mafam aduda KCPPWG gi mobile camp ama leire haibege khanaba pau ama fangbadagi combined force ki kangbu aduna ngase ayu salungfam Chingya romda koina laklaga Maryland khul faruga khulai paiba signal leiriba camp oiriba Waba Chingthak Mahadev Kubam aduda thunglaki police kangbu adu mafam aduda hek yaubaga khanghaudana nongmai kapsilaki hairi maduda police kangbuna nongmai kapadagi mobile camp aduda leiramba KCPPWG gi cadre sing adu khulai thuna nanthok tuna chinglakta chenki hairi makhata na combined force ki kangbu aduna camp aduda thiba humbagi thabak chathaba matamda khulai ke amarum fagat pangamki hairi fagalaba khulai sing adudi SLR bearing body number EC7521 ama 12 bore single barrel bearing body number BH28549 LMG magazine ama 7.62 gi ammunition kunga mathoi blank cartridge taragamari cartouche ahum fairing pin ama tear smoke cell SR Nipan tear smoke cell N taragamathoi tear smoke cell Chili ama stun cell ahum BP jacket ani camouflage trouser ani camouflage shirt taragamari camouflage bag mari amuba machugi school bag ani camouflage pickup mari sleeping bag ama jungle boot ani amuba machugi sports shoe ama betadine taragani toy sirens taragataruk IB set mari paracetamol tablet marifu lasing khara blanket tablet jar ahum bucket ahum